Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau. Churchanpurda Kuki Khutlai Paibasingna kidnap tawkhiba driver ahum Kanba Ngamkhre 2Di na thiba khangdana leiri. Churchanpurda operate tawduna leiba Kuki Khutlai Paibasing oigani haiba thajabasingna selgi demanda phaduna pukhiba Assamgi driver ahum Security Force ki kangmuna matam chana kanba ngamhore. Atopa thawdo amana hokhiba January 18 da numidang wairamda Churchanpurdagi Chakpi karongda chatkiba Meeoi ani sakhangdaba Khutlai Paiba Meeoi singna kidnap tawkhibadagi hauzik fawba thiba khangna leiri haidi. Hiram asigi matangda pau che sina Churchanpurdagi phangba paugi matung innadi mamang tha January 18 gi numidang pung 10 rom taba matamda Churchanpur tamna cement puduna lakpa tata truck singi manungda driver ahum Kuki Khutlai Paibasingna selgi demand ga mari leinana faraga Churchanpur gi songpi village ta pusinki. Driver ahum asi kidnap tawduna pukre haiba pau phangbadagi Security Force ki kangmuna thiba humgi thabak chatharakpada ngarang nongthil pung amaga minute 50 rom taba matamda Churchanpur gi tuibong area dagi tekta kaidana phangma ngamkhi haidi. Police ki kangmuna kanba ngamkhraba driver sing adu Assamgi Hailakandi dagi Dolai dagi Suhel Alam Talukadar Kungataru apokpa Bilaluddin Talukadar Manjarul Alom Barbaya Kungataret apokpa Himat Ahmad Barbaya amadi Assamgi Karimganja dagi Dalgram village dagi Jamir Uddin Kunthagatare apokpa Ikram Ali kawi makhoi imung manungi oi Meeoi singda tekta kaidana khusinaba police ki maiki dagi thawrang lokhatkre hairi. Atopa thawdo amadana Churchanpurdagi Meeoi ani amasu masa khangdaba Khutlai Paibasingna January 18 gi numidang wairam pung 5:45 taba matamda Chakpi karongdagi masa khangdaba Khutlai Paibasingna kidnap tawduna pukhibadagi hauzik fawba thiba khangdana leiri haidi. Thiba khangdana leiriba Meeoi sing adugi imung manungi maikaidagi ngarang Churchanpur police station da aiba cherol ama pisilakpadagi police na FIR ama lokhatkre haidi. Police ki pauna hai ngarang ayupung 13:55 rom taba matamda Churchanpur gi Bungmol village chalaiba Priti Kumar Kungataruna Churchanpur police station da pisilakiba report amada mahaki manau nupa Mr. Chandan Kumar Kungamanga apokpa Harisha amadi mahaki driver oina Churchanpur gi tuibong Jion Beng da laiba Kalinlan Elias Lalboy 32 apokpa Langming Thanga loinana mamang thagi 38 da Chakpi karong da punna chatminakhibani makhoi anibu numit adugi numidang waram pung 5:55 taba matamda masak khangdaba Khutlai Paibasingna kidnap tawduna pukhibadagi hauzik fawba thiba khangdana leiri hainasu aiba cherol aduda palakhi haidi. Politician leingakpasingna fibamgi matungina manaba firef lawpham thoi. Manipuri miyamna mayoknariba awabasing asi kohannaba honabada miyamna mikhal pangthoktuna leingaklongi thawgai panghalliba MLA minister singi thawdang chawna lei. State asigi assembly constituency humfu dagi mikhal da mai paglakhiba MLA humfu na magi party jamgi wakhalon tungoinaraga leibak amasung miyamgi punsi kannaba achepa firef ka loinana thabak tawrabadi lamdam asigi miyamda kanagumba kanglup amatana singnaba ngamloi. Adubo miyamna mihut oina thagalakhiba singdu tongan-tonganba ideology manadaba political party singdagi mihut oina thagalakhiba oibana mihut singis marakta manadaba wakhal amadi khongthang sing leitaba nate masina maram oiraga leingakpasingi marakta party amasung ijamgi khenabagi matung ina punna thabak tawminaba ngamdabagum uwa fangi aigi magi haiba party gi khenaba wakhalona maram oiraga leingaklongi khongchatta ayet apan thoktaba nate Lengaklongi manungda ruling amasung opposition leiba hona sani ruling na lengaklongi thawgai pangbada miyamgi aningba apambagi mayokta leirakpa natraga tawhaningdaba thabak sing yaurakpa matamda opposition gi maikaidagi asoiba sing adu khudom bina thinuna khanganba mathau tai adubo opposition gi maikaidagi lengaklongi asoiba yaurakpada khudom bina thinuna chumthoknaba khanganbagi mahuta tumina yengduna leirabadi opposition gi lawfam tokpa thawdang mating leina lawba ngamdabagi khudamni political party singi marakta ideology principle da khenanaba khara yaurabasu pandamdi iman manaba ngaktani political party haibasi lengaklongi thawgai pangnaba leibani makhoina lengaklongi thawgai pangba matamda maraiba ke apunba saktam ngakpa atopana leibaki mayokta singnarakpa matamda madubu mayokna duna yeknaba sing maithiba piduna leibaki saktam ngakpa miyamda manaba miinga loinana manaba chakthung phanganba atan mirai aigi magi khaidana tola taraba amadi suri nomliba miyamgi yaifatnaba hotnaba pothok marang kaina puthokuna chinjakta mipal tanghandaba haibana chingbasingda mieng thamnuna chawkhatpa amadi semitlongi fibam fana tangdu leitaba lamdam ohenba haibasini Manipurgi hauzik leiriba leingaklongi khongchatta uba fanglibasi laibak thibani lawi illegal immigrant migrant Kuki Khutlai Paiba narco terrorist na Indo Myanmar ngamkhai lana changsilakhabasingdagi khulaigi muknaba yaudana nakalani gi marakta suspension of operation su sign tawkhiba aduna makhoina state asigi apunba saktam
थुगाइनबा लांदानबगी अचौबा खुदोंचाबा अमा पीबगुम थोहली लोइनना सूदा यावदबा खुलाई पाइरगा ngamkhei लालगा चंगसिलखिबसिंगसु सूदा लैरिबा मिलिटेंटसिंग अनिना मरा लैजदबा कुकी कांगलुकी मिचम मियामदा हुकाम सिनुना पोपी थाहनबा ड्रग की वार चथहनबा प्रोटेक्टेड अमसुंग रिजर्व फॉरेस्ट एरिया सिंग यावना उमंग वामंग सिंग पाक्सना कोकथोक्तुना अनौबा खुलसिंग सेमगटपगी मपुंग मरै फारकलबा मतुंगदा खंगौदना हौखिबा चही 2023 की मे 3 दगी अतमनना मितै मियामगी मथक्ता लंदाबा हौरखिबनी लंदा असी लोइखम नाइदबा मओंगदा चथरखिबदगी हौजिक फावबदा चही अनि मपुंग फाजिलकले कुकी टायरिस्टसिंगना चथरिबा लंदा असिगी मरोइबा पांदमदी मणिपुर की अपुन मसक्ता मचे ताना थुगाइरगा कुकी सिंगिदा ओइबा तोखाइबा लेबाक नत्रगा लेंगा अमा सेमनबगी पांदमनी लेबाक की मथक्ता यिंगनबसिंगना लंदादुना लेबाक थुगाइनबा होनरखिबगी मायोक्ता मितै मियामना लांथेंगनबदा नाकल अनिमक्की मियोय कया सिक्रे युम कै कया मैना तुमना चाक्रे लांजेनरखिबा मियोय लिसिंग हुमफु हेना रिलीफ कैंप सिंगदा चंगजफम लौदुना मिकअप मिराव खोलगा इरोइनना हिंगबगी महाव यावदना हिंगलिबा फिबम असिगी वारोइसिन पुरकनबा होनबगी महुता पॉलिटिकल पार्टी सिंग मरु ओइना रूलिंग अमसुंग ओपोजिशन अनिगी मरक्ता अमगा चिन कांगजै चथदुना लैरिबा असिगी मरम करिगिनो हाइबसिनी मरैबाक अमदी मियामगी पुंसी लंथुम ngaknaba लैबा पॉलिटिकल पार्टी की लुचिंगबसिंगना हौजिक चथरिबा थवोंग असि मखोइगी मफमदा मरमदम अमदी मियामगी पुंसीदगी पॉलिटिकल की खुदोंग चाबा लौनबा होटनबना हेना लुमना लौबा ख्वाइदगी हंथबा थाकी पॉलिटिक्स नि लौई।